LEIBAK Manipur gi NGAMKHEI AMADI MEEYAM gi PUNSI AMASUNG LAN-THUM NGAK-SHENNABA YEKNABAGA SHOKNAKHIBA JIRIBAM gi LAANPHAM da THAWAINA PONTHA PIKHRABA MPA gi NINGTAM LANMEE SERGEANT BACHASPATIMAYUM HEITHOIBA ATOPPA MING LAKSHIKUMAR gi MAPHAM da PAMBEI LUCHINGBA UNLF AMASUNG MASIGI LANMEE SANGLUP MPA na Revolutionary Salute Pibaga Loinana Awaba Phongdorakli LALHOLUP asigi media coordinator Charairong Bathoksom na khujek piduna thadorokpa Awaba Phongdokpa gi cherol amana hai nungsikhiba Sergeant BACHASPATIMAYUM HEITHOIBA JIRIBAM dibong khunok da leiba BACHASPATIMAYUM Samson amasung Brahma anigi mapari ahum phangjabagi manungda ahanba phangjaba mapari oina kumcha lising amaga chamapan marifutaruki October thagi chaichat tarada taibangda khongdarakhe Sergeant HEITHOIBA piklingaidagi mapaira mareipak mafurupu nungsijaba misak ama oina horakhe Mahak kumja lising anida UNLF da yauraktuna September manga kumja lising aniga anida passing out pikiba MPA gi 24 batch da service number 1528 fangkiba UNLF ki LANMEE ni mahak basic military training loiraba matungda MPA gi matam amagi MT hairaga su khangnaba 292 battalion da kumja lising aniga anidagi kumja lising aniga manga fauba posting togduna lairamkhi kumja lising aniga manga mahakna 293 battalion da leiringaida Manipur gi Chandel district da Indian Army na MPA gi 293 battalion gi mathakta chatharakhiba Operation Somtal 1 and Operation Somtal 2 gi LAANPHAM da NINGTAM LANMEE ama oina YEKNABAGA SHOKNAKHIBA LAANPHAM kayada saruk yakhi tungda kumja lising aniga taramathoy da Eastern Nagaland da leiba MPA gi 291 battalion da amuk transfer tokduna thabak tokhe madugi matung ikoi kuidringai Sergeant HEITHOIBA JIRIBAM da amuk posting taduna MPA ama oina party na sinaba thokdang pangthoktuna leirakhi party na sinaba thokdang pangthoktuna leiringai khangogdana ngarang ayuk anganbada Manipur gi mapan lomdagi changlakpa makuta assault rifle paiba YEKNABA kharana lona changsilaktuna JIRIBAM gi micham ama kaptuna halamki YEKNABA singna micham ama halambagi pau adu hek phangbaga konglei tuna LANMEE kharaga Sergeant HEITHOIBA na command tokduna YEKNABA sing adu counter attack tokduna khutoknakhi ahan bagi khutoknaba aduda YEKNABA sing maithiba piraba matung makhata na changsinbada lumduna lairamba YEKNABA singna khut halakpada nongai maruna panbadagi mafam adumaktada Sergeant HEITHOIBA laikhide nuksikhiba itaw HEITHOIBA MPA gi NINGTAM LANMEE ama oina thongna leiba YEKNABA gi LAANPHAM da akiba leitana mahakna pamlibadu fangnaba hotnabada nokmi tawba maithongga loinana lan thengnaba hotnaba kanba thaksi khasi fazaba NINGTAM LANMEE amani mahakumba thongna faba NINGTAM LANMEE ama MPA na phangjakhiba asimak PAMBEI na luchingba UNLF amasung MPA gi chokthokchabani mahaki singthabada loiba naidaba kathokpa gi thongna lingjel aduna MPA kaya gi lingjel da mai iktuna lehoragani mahak LEIBAK ki NINGTAMBU thawaidagi hena lumna logjaba NINGTAM LANMEE amani athauba Sergeant HEITHOIBA LEIBAK ki damak kathoktuna chatkhiba matamda mahaki nungsiraba imung manung mahaki loinabi amasung pikliba machanupi ahum thamlambi mahaki iton tonbi machanupi di tha taruk khaktamak ngairi athauba asina chatkibada awamaisa langhoriba imung manung maruk mapang khudingmaki mafamda PAMBEI na luchingba UNLF amasung masigi LANMEE SANGLUP MPA na thamoi sokna awaba saruk yari hainasu cherol asina makha tarakli